Madhya Pradesh ki Bhopal da pangthokhiba humfunipal suba National Shooting Championship da manamatom lawraklaba sanaroi-sing okpagi tharum amang asi Manipur Marksman Club na sinduna Khongjom da leiba Slopeland Public School gi campus da pangthokre. Tharum aduda Imphal West District ki DC Rajkumar Mayang Lambam, Bosem gi Chairman NG Bogendra Maitei, Ahum Suba IRB gi Commandant Sarangthem Hemanta amadi Slopeland Public School gi Founder Chairman Dr. Nahakpam Babulin Maitei na maru oiba mitunglen sing oina sarukyaki. Thauramada humfunipal suba National Shooting Championship ki 50-meter prawn men ISSF National Championship Senior Master Men Individual Event ta silver medal fanglakraba Manipuri shooter Rajkumar Sanahal yauna medal lawrakiba sanaroi singda khudol tamduna pukning thaugatki. Thauramadu mari leinana Imphal West District ki DC Rajkumar Mayang Lambam na hai Mahairui Singhi curriculum da painting amasung swimming yauna tongan ba life skill kaya takpi tambiriba asigi marakta shooting hariba masana asesu takpirabadi Mahairui Singda yamna kanabo oigani. Shooting sports haibasi pukning wakal animak lupshilaga leizaba khudingmak thadaduna hotnaba changmuda natana yamna discipline leitaba yadaba masana ama oibana masina Mahairui Singda achoba para kaya soidna takpiba ngamgani. Mipung khudingmakna nongmay ase paikhatlaga kapke khalakpa mikopta nervous oiba wakalon ama soidana phawgani masimak fawdrabadi problem leire haina lawba yai adubu shooting sports ta pumnamak adu khudum chalaga yamna strict discipline amagi makhada sanariba ase tamjaningai ni Nakalamaromda ngasi lamdamasigi shooter sing na thingnariba awaba amadi khudongchadaba sing ase kokhannabagidamak Manipur Rifle Association amasong Manipur Marksman Club ki mihut sing yauna apunbagi mifam ama pangtoktuna tanarabatungda kari karamba thabak thauram sing lokatpa yagadagi haibadu yenglagani hainasu mahakna makhatana thazaba piki Ziri da leiringai da ai escort mayam ji pare sana kaphalli tara miss tawwa amaga panba aina noise ai nga kane leiraga aina senabai film da tadori brane na some high name ka ado nervousness amalai kitang anxious oi nongoi pai gani haiba matam da adu leitraga de problem leibran ju khalle ji wakal da ko kitang nervousness amalai ade anxious kitang oi sai na kap ka do reju poren chum naga pan ga do izala phare turenga pai gra gadi ga haiba ko ado sum angang oi ngai da wari oi sun tawre marbol yam sanare koi ji amu jawhan de khut yam sumi aduna tongoi ji kapin phana phajana dum pale de tara da nipan da mapan mai sum pale adegi anywhere sat pa chandel sat les kape adegi tengo pole ngai koi tamo bikram jena keno kap tore no mai kap tore no mai kapam dai le ga de har ka dum ne na sala sum jawi dum nungai je yam haiba hitabugi na tabada aduga ngahaki magi even aina khangjariba portion dugi ngahak lecture ga aingonda pira iba instructor do na pira iba instruction do drill do taba matam da aingonda si discipline nama yauna instruction do na tare haraga aigi whole resources time energy look ka do ni haibagi sensam yauri da masi angang sing da su masai sum koi yamba bogena su ulle sanu pa do life member at maina happy kolen angang sing da su masi koi na painting to holiba drawing to holiba life skill mayam ma takpi riba